Ngasigi thodok wari asidi film dagisu hena twist oiba thodok amagi warini. Yamnasu interesting oiba amadi tabada angakpa oiba amani. Video amalai hairiba video asigi mamalna lupa crore amaga makai oi. Video asi kari karamba video no aduga kanagi video no haiba asini. Video asi nampu hapuda nupi amagi mafamda nattaba lichat chatpagi video amani. Aduga nupi asina South cinema gi yamna popular oiribi actress Bhavana Menon ni. Video asi thawriba kari amagi manungda namkiba video amani. Aduga actress asiga loinana miyoi taret amasu urami. Makoi miyoi taret asina loina marks ublami. Haiba thodok wari asi matau karamna thokibano haiba wari asi taminaduna kaminasi. Bhavana Menon mahaki asengba maming asi Kartiga Menon kawi. Mahak asi 2002 da mahaki ahanba film ama oina kungki adugi matungda CID Musa haina khangnaba film amadasu kungkirami. Haiba film asidagi mahakna South ki film industry da masak maming khangba miyamna pamnaba actress ama oiraki. Director khudingnasu Bhavana asi khalami haibadi mahaka thabak tawminaba pamlami. Aduga actor kaya amanasu mahaka thabak tawminaningba haibadi co-act tawminaningba oinaramki. Matam aduda mahak asi aduki matik miyamna pamba actress ama oiramki. Mahakna tawjaruriba thabak khudingmak mai pakpa oiki. Mahaki honajaman mahi yaramki. South film industry gi oina mahak asi yamna pamnaba ama oina lakibani. Adubu Bhavana gi punsida thodok ama thoki. Madugi thodokuna maram oirega Bhavana gi punsida aroiba haibado oiramki. Haibadi mahaki career loiramki. Matam asi 17 February 2017 gi numitni film shooting ama chaluraga Trisurdagi Kochi gi yumda halakpani. Matam adu numidangi matamni chaurakna pung mapan aduaida yumda halakpani. Mahaki driver na kari thoduna mahakna maningda tonglaga lakpa matamda ikhang khanghodana maningdagi car amuba machu amana yam yangna tharoklaga Bhavana na tongliba car aduda thomjilakkhibani. Aduga car amuba adudagi mioi ahum kumtharaktuna Bhavana gi driver da phuba haurakibani. Matam aduda driver su masa hingjerbadi haduna mafam adudagi chenkhirami. Hojik kari adugi manungda Bhavana mathanda ngaihaurabani. Mioi ahum aduna Bhavana gi manakta changsilami. Aduga mioi mari amana Bhavana na tongliba car adu tamna laklami. Numidangi matam oiba aduga nupi mathanda oiba makoi mioi taretka Bhavana ga thengnaba taki. Upai leitaba Bhavana lau khongba tawduna mahakpu kanbinaba haijirami. Adubu mahaki kholau kananasu tabiramkhide. Achikpa lambi aduda Bhavana gi gari adu round oina hanjin hanjin thawrami. Aduga car adugi manungda Bhavana gi mafamda mioi taret aduna mathang manau naina phattaba thabak tawba hawrami. Bhavana na masa mathanda ngakthoknaba phana kana hotnarabasu nupi mathanda oibanina nupa taret aduga lamba tawba ngamlamkhide. Asumna mipata sing aduna thawriba Bhavana gi car adugi manungda phattaba thabak tawrami. Makoi car adu lambi aduda hanjin hanjin pung animuk thawramki. Bhavana na miyam tanaba mahakpu kanbinaba phana laurabasu kari adu loina thong thonau thingmana maram oiraga aduda natana achikpa mafam oibana kananasu taramkide. Thoduna chaliba Bhavana gi kari adugi manungda makoi mioi taret aduna phattaba thabak tawbada Bhavana gi mafamda kari oiramgani khalubada akiba ama fawhalli. Makoi mioi tareki manungdagi mioi amana phone lotoktuna Bhavana gi video namba horoki. Matam aduda Bhavana Pirol Karishu yaudana Fibam Sona Leriba Sadam adu video namkibani. Matam aduda Bhavana na nupa aduna ubliba marks adu khutna lamduna lautoklami. Haibadi mahakna lamduna muknabada marks adu takirami. Matam aduda Bhavana gi mafamda amuka hena angakpa ama fawrami. Mahakpu mioi amagi minungsi machet ama phawba yaudaba makai mangonda tawhoidaba thabak tawriba mioi adu mahakna khangma mioi ama oiramki. Mahak adudi Pulsar Sunini. Pulsar Suni mahaksu aphawba film actor gi driver amani. Bhavana gi film set kayatasu Pulsar Suniga kayarak thenakhrabani. Bhavana gi mafamda nupi oibigi khwaidagi maru oiriba ijetpu mioi tarena lekha tahankhrabani. Adubu hojik Bhavana gi mafamda mioi kanana tawbono haiba adumasu khanglabani.
ꯍꯥꯏꯔꯤꯕ ꯑꯁꯤ ꯄꯜꯁꯔ ꯁꯨꯅꯤꯅ ꯚꯥꯕꯅꯥꯗ ꯀꯤꯍꯟꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯕꯗꯤ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯝꯃꯤ꯫ ꯄꯨꯡ 2 ꯆꯨꯞꯅ ꯍꯥꯏꯔꯤꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯕ ꯃꯇꯨꯡ ꯃꯈꯣꯏ ꯃꯤꯑꯣꯏ 8ꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯚꯥꯕꯅꯥꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯂꯨꯕ ꯀꯟꯗꯤꯁꯟ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯂꯕ ꯃꯤꯌꯥꯝꯅ ꯃꯁꯛ ꯈꯪꯂꯤꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯨꯂꯤꯁ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯨꯔꯕꯗꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯊꯥꯗꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯚꯥꯕꯅꯥꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯉꯣꯟꯗ ꯑꯀꯤꯕ ꯀꯔꯤꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯗꯤꯔꯦꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯒꯥꯔꯤꯗ ꯃꯤꯑꯣꯏ ꯈꯔꯅ ꯒꯥꯔꯤ ꯊꯧꯔꯛꯇꯨꯅ ꯊꯣꯝꯈꯤꯕ, ꯃꯥꯒꯤ ꯃꯐꯝꯗ ꯑꯣꯏꯈꯤꯕ ꯈꯨꯗꯤꯡꯃꯛ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯇ ꯍꯥꯏꯗꯣꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯍꯟꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯕ ꯇꯝꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯤ ꯗꯤꯔꯦꯛꯇꯔ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯊꯧꯅꯥ ꯄꯤꯕꯒ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕꯅ ꯃꯈꯣꯏꯒꯤ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯉꯁꯤ ꯍꯥꯏꯍꯧꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯪꯒꯤ ꯅꯐꯝꯗ ꯀꯥꯟꯅꯕ ꯂꯧꯅꯕ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯔꯝꯈꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯃꯛꯅꯤ, ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯈꯪꯈꯤꯅꯤ ꯍꯥꯏꯅ ꯂꯣꯠꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯂꯕꯗꯤ ꯃꯗꯨꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯑꯃ ꯂꯧꯈꯤꯕ ꯌꯥꯏ꯫ ꯑꯗꯨꯗ ꯅꯠꯇꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯏꯀꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯈꯣꯏꯗ ꯊꯣꯛꯂꯤꯕꯁꯤ ꯑꯔꯥꯟꯕꯅꯤ ꯈꯪꯂꯕꯗꯤ ꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯇ ꯃꯤꯐꯠꯇ ꯁꯍꯔꯝꯆꯠ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯄꯥꯔꯥ ꯇꯝꯕꯤꯕꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯚꯥꯕꯅꯥꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯀꯤꯗꯅꯦꯞ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄ, ꯑꯗꯨꯗ ꯅꯠꯇꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯀꯌꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯔꯝꯈꯤ, ꯃꯗꯨꯗ ꯄꯜꯁꯔ ꯁꯨꯅꯤꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯝꯈꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯅ ꯄꯜꯁꯔ ꯁꯨꯅꯤꯕꯨ ꯐꯥꯔꯝꯈꯤ꯫ ꯄꯜꯁꯔ ꯁꯨꯅꯤ ꯐꯥꯔꯕ ꯃꯇꯨꯡꯗ ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯔꯤꯕ ꯃꯈꯣꯏ ꯃꯤꯑꯣꯏ 6 ꯑꯗꯨꯃꯁꯨ ꯃꯊꯪ ꯃꯊꯪ ꯐꯥꯕ ꯉꯝꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯚꯥꯕꯅꯥꯒꯤ ꯃꯐꯝꯗ ꯅꯠꯇꯕ ꯊꯕꯛ ꯇꯧꯔꯝꯕ ꯃꯤꯑꯣꯏ 8 ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ, ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯍꯧꯖꯤꯛ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯈꯣꯏ 8ꯄꯨ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯊꯝꯈ꯭ꯔꯕ ꯃꯇꯨꯡ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ 8ꯅ ꯂꯩꯔꯤꯕ ꯖꯦꯜ ꯑꯗꯨꯗꯒꯤ ꯃꯤꯑꯣꯏ ꯑꯃ ꯊꯥꯗꯣꯛꯂꯝꯈꯤ, ꯍꯥꯏꯕꯗꯤ ꯖꯦꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯚꯥꯕꯅꯥꯒꯤ ꯀꯦꯁꯀ ꯀꯔꯤꯁꯨ ꯃꯔꯤ ꯂꯩꯅꯕ ꯅꯠꯇꯦ, ꯑꯇꯣꯞꯄ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯖꯦꯜꯗ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯤꯑꯣꯏ ꯑꯁꯤꯅ ꯖꯦꯜꯗꯒꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯄꯜꯁꯔ ꯁꯨꯅꯤꯅ ꯏꯕ ꯆꯤꯊꯤ ꯑꯃ ꯄꯨꯗꯨꯅ ꯊꯣꯔꯛꯈꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯂꯣꯏꯅ ꯍꯥꯏꯗꯣꯛꯂꯝꯃꯤ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤꯌꯥꯝꯅ ꯁꯛ ꯈꯪꯅꯔꯤꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯃꯒꯤ ꯃꯃꯤꯡꯁꯨ ꯄꯜꯂꯝꯃꯤ꯫ ꯆꯤꯊꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯏꯔꯝꯃꯤ, ꯚꯥꯕꯅꯥꯒꯤ ꯃꯐꯝꯗ ꯇꯧꯔꯤꯕ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯅ ꯃꯁꯥꯅ ꯌꯥꯅ ꯇꯧꯈꯤꯕ ꯅꯠꯇꯦ, ꯃꯈꯣꯏꯗ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯅꯕ ꯍꯥꯏꯔꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯁꯨꯄꯔꯁ꯭ꯇꯥꯔ ꯗꯤꯂꯤꯞꯅꯤ꯫ ꯗꯤꯂꯤꯞꯅ ꯍꯥꯏꯕꯗꯒꯤ ꯚꯥꯕꯅꯥꯒꯤ ꯚꯤꯗꯤꯑꯣ ꯑꯗꯨꯁꯨ ꯔꯦꯀꯣꯔꯗ ꯇꯧꯈꯤꯕꯅꯤ꯫ ꯚꯤꯗꯤꯑꯣ ꯑꯗꯨ ꯔꯦꯀꯣꯔꯗ ꯇꯧꯕꯒꯤꯗꯃꯛꯇ ꯀ꯭ꯔꯣꯔ 1.5 ꯐꯪꯏ ꯍꯥꯏꯅ ꯆꯤꯊꯤ ꯑꯗꯨꯗ ꯏꯔꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯜꯁꯔ ꯁꯨꯅꯤꯒꯤ ꯆꯤꯊꯤ ꯑꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯗꯒꯤ ꯁꯨꯄꯔꯁ꯭ꯇꯥꯔ ꯗꯤꯂꯤꯞꯄꯨꯁꯨ ꯄꯨꯂꯤꯁꯅ ꯐꯥꯈꯤꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯑꯉꯛꯄ ꯑꯃ ꯑꯣꯏꯅꯔꯝꯈꯤ꯫ ꯑꯗꯨꯒ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯕꯗꯤ ꯍꯥꯏꯔꯤꯕ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨ ꯑꯣꯏꯗꯕ ꯚꯥꯕꯅꯥꯅ ꯗꯤꯂꯤꯞꯀꯤ ꯃꯐꯝꯗ ꯍꯥꯏꯖꯤꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯈꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝ ꯀꯨꯞꯅ ꯊꯤꯒꯠꯄ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯗꯨꯅꯁꯨ ꯗꯤꯂꯤꯞ ꯊꯥ 2ꯒꯤ ꯃꯇꯨꯡꯗ ꯗꯤꯂꯤꯞꯄꯨ ꯕꯦꯜ ꯐꯪꯂꯝꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯂꯕ ꯃꯤꯌꯥꯝꯗ ꯆꯃꯝꯅꯕ ꯑꯃꯗꯤ ꯑꯣꯏꯔꯝꯈꯤ꯫ ꯗꯤꯂꯤꯞꯅ ꯕꯦꯜ ꯐꯪꯈ꯭ꯔꯕ ꯃꯇꯨꯡ ꯄꯨꯂꯤꯁꯇ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯒꯤ ꯀꯥꯔꯗ ꯑꯗꯨꯗ ꯉꯁꯥꯏ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯗꯤꯑꯣ ꯌꯥꯎꯔꯝꯈꯤ꯫ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯃꯦꯃꯣꯔꯤ ꯀꯥꯔꯗ ꯐꯪꯕꯗꯒꯤ ꯀꯣꯔꯠꯇ ꯌꯧꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚꯥꯕꯅꯥꯒꯤ ꯁꯥꯏꯠꯇꯒꯤ ꯗꯤꯂꯤꯞꯀꯤ ꯃꯊꯛꯇ ꯍꯥꯏꯔꯤꯕ ꯑꯦꯂꯤꯒꯦꯁꯟꯁꯤꯡ ꯑꯁꯤ ꯄꯥꯜꯂꯝꯃꯤ꯫ 2017ꯗꯒꯤ ꯆꯍꯤ 2ꯒꯤ ꯃꯃꯥꯡꯗ ꯗꯤꯂꯤꯞ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯔꯝꯃꯤ꯫ ꯗꯥꯏꯚꯣꯔꯁ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ, ꯍꯥꯏꯕꯗꯤ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯈꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯚꯥꯕꯅꯥꯗꯒꯤꯅꯤ꯫ ꯍꯥꯏꯕꯗꯤ ꯗꯤꯂꯤꯞꯅ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯕꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤ ꯗꯤꯕ꯭ꯌꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯚꯥꯕꯅꯥꯅ ꯑꯦꯛꯇꯔ ꯗꯤꯂꯤꯞꯀꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯂꯝꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯅ꯭ꯌꯨꯁ ꯃꯤꯗꯤꯌꯥꯗꯁꯨ ꯐꯣꯡꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯁꯦꯡꯕꯃꯛꯀꯤꯁꯨ ꯑꯆꯨꯝꯕ ꯑꯣꯏꯔꯛꯈꯤ꯫ 2015ꯗ ꯗꯤꯂꯤꯞꯀꯤ ꯅꯨꯄꯤꯒ ꯗꯥꯏꯚꯣꯔꯁ ꯇꯧꯔꯕ ꯃꯇꯨꯡ ꯗꯤꯂꯤꯞꯅ ꯀꯥꯕ꯭ꯌꯥꯒ ꯂꯨꯍꯣꯡꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯀꯣꯔꯠꯇ ꯚꯥꯕꯅꯥꯅ ꯍꯥꯏ,
ꯃꯍꯥꯛꯅ ꯗꯤꯂꯤꯞꯀꯤ ꯅꯨꯄꯤꯗ ꯑꯁꯦꯡꯕ ꯄꯨꯝꯕ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯗꯥꯏꯚꯣꯔꯁ ꯇꯧꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯤꯂꯤꯞꯅ ꯚꯥꯕꯅꯥꯒꯤ ꯀꯦꯔꯤꯌꯔ ꯑꯁꯤꯕꯨ ꯃꯥꯡ ꯇꯥꯍꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯗꯤꯂꯤꯞꯅ ꯚꯥꯕꯅꯥꯒꯤ ꯃꯐꯝꯗ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤ ꯈꯨꯟꯍꯦꯛ ꯑꯣꯏꯅ ꯇꯧꯗꯨꯅ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯚꯥꯕꯅꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯅ ꯗꯤꯂꯤꯞꯇ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯁꯦꯜ ꯊꯨꯝ ꯄꯥꯏꯕ ꯑꯃꯗꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯈꯨꯠꯊꯥꯡꯗꯒꯤ ꯑꯃꯨꯛꯀ ꯖꯦꯜꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯈꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯗꯤꯂꯤꯞꯅ ꯐꯤꯂꯝ ꯀꯌꯥ ꯑꯃ ꯀꯨꯝꯂꯤ꯫ ꯑꯗꯨꯕꯨ ꯚꯥꯕꯅꯥꯒꯤ ꯄꯨꯟꯁꯤꯗꯗꯤ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯑꯃ ꯑꯣꯏꯈꯤ꯫ ꯚꯥꯕꯅꯥꯅ ꯐꯅ ꯌꯥꯝꯅ ꯃꯥꯒꯤ ꯃꯐꯝꯗ ꯇꯧꯈꯤꯕꯁꯤꯡ ꯑꯁꯤ ꯗꯤꯂꯤꯞꯅ ꯇꯧꯕꯅꯤ ꯍꯥꯏꯔꯕꯁꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯈꯤꯗꯦ꯫ ꯗꯤꯂꯤꯞꯅ ꯖꯦꯜꯗꯒꯤ ꯊꯥꯗꯣꯛꯇꯨꯅ ꯐꯤꯂꯝ ꯀꯨꯝꯕ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯃ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯈꯤ꯫ ꯗꯤꯂꯤꯞ ꯑꯃꯗꯤ ꯑꯦꯛꯇꯔ ꯑꯃꯒ ꯋꯥꯔꯤ ꯁꯥꯕꯗ ꯗꯤꯂꯤꯞꯅ ꯑꯁꯨꯝꯅ ꯍꯥꯏ, ꯃꯍꯥꯛꯄꯨ ꯐꯥꯈꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯣꯜ ꯔꯦꯀꯣꯔꯗꯤꯡ ꯑꯗꯨ ꯃꯌꯥꯝ ꯄꯨꯝꯕꯅ ꯈꯪꯂꯕꯁꯨ ꯃꯍꯥꯛ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅ ꯃꯄꯥꯟꯗ ꯐ꯭ꯔꯤꯗ ꯂꯩꯔꯤ, ꯐꯤꯂꯝ ꯀꯌꯥ ꯑꯃ ꯀꯨꯝꯂꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯚꯥꯕꯅꯥꯅ ꯉꯁꯤꯁꯨ ꯃꯍꯥꯛꯀꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯃꯍꯥꯛꯀꯤ ꯑꯋꯥꯕ ꯄꯦꯟꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯉꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯉꯁꯤꯁꯨ ꯑꯟꯁꯣꯜꯕ ꯀꯦꯁ ꯑꯃ ꯑꯣꯏꯅ ꯂꯩꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯤꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕ ꯀꯃꯦꯟ ꯇꯧꯗꯨꯅ ꯍꯥꯏꯕꯤꯔꯛꯎ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯏꯔꯣꯏ ꯂꯣꯏꯕꯗ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ, ꯀꯃꯦꯟ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫